Kayam kuina ngaikhoge episode 1. Ayukta fana ngalli class 11 nauna kaba horakpa matang 2018 gi May aduwaidani. Nongju tha changlakpagi nongga thili taba horakpa matangga oire mamitto pangningda taboy tasinada boy amada muk on. Hogalone sanamatum theng na hogatpagi hainabido suti manungda tawrasu hojikti school kaba horadoinina yararoine nangbo Machanupa haudokliba asi wari asigi maru oiba character oriba Dayagi apokpi mamani. Dayagi apokpi mama yamna faba yamna su strict oidaba matang chana macha laksinba matang chana thadokpa macha loinaba haiba mama amani. Mahak government gi thabak macha makhak tawi. Chingda posting tabanina office ti kaya toina chatte. Mapuroiba laikhidre matomta na hotnai. Machanupabu mi oinabani haiduna afaba school khanduna tamhalli. Matomta hotna jabaga oire thabak machadu dagi lakpa toloptunadi konaraktabanina office toina chatte hairabasu lemnadi laithokte. Matamgi oiba karbar tawduna imung manungi awat apamenanaba hotnajai. Hoiba ima pung taredang tamatu sungaire tumsi phadewa Khumlakliba asi wari asigi maru oiba character oriba Dayani. Daya mamagi amata pokjaba machanupani. Yahau thengbasida kesinaba ngang oina mayamna khalamgani. Adubu natte Daya yamna faba angangni. Mamagi matengsu yamna pangi. Matomta pokjarabasu nauthi sajaba hainadabana imung manungi thabak inkhanga namba mana loina hotnai. Mamagi awabasu yamna ugali khangali. Chahi matang chadana angang oijarabasu. kadaidagi tumsiti pharanige ahingdana phone paidana leiraga hawalageba ima ngaktangni min mangada hogalo ngasi school ahanba chakani haibadudane tawrubada mithoi mihenba oinabana imana nga thonge makokto nangni hek pamjaba sauna tawraga hape aduga sagol hawai amaga hogalo ko ima sangom lakpra amda yengoge makhada Tumlambadagi fuk hogatuna. hawajare naja hawajare Makhadagi mamana. o hogaladina sinaya do sasa sekdo uro thengabani ko bas matam hedokini amu Dayadu machin maya sengba mamay mamit tathokpa loiraduna school gi khumuktusu sengdoklamle. Magi school chatnabagi sem saba loisilamduna makhada kumkhriba mama adubu kauraklammi. ima school chatpagi loisinba loire chaka thoje Makhadagi mamana. hoi lae sak to thido amo hoi ima Linthoidu mathakta kakhalaktuna. sarasi Mama machadu chak chana. nangi bus duna bus number kaya ni haibano ne pung kaya da nangi ngaibamda yorakani haige directly khangni ima ado pung nipan ma khai adwaidagi tholaga lerma hai e theng ribo du de pung ni pan ta khrabadai ne dress machine doida ngaire atai di loi Chak isingdu chaba loiraduna school chatnanabani haiduna loisinbasu loire machanupadu. salo line down lai meren khoiramoro ibien imoinusu imana nga saina duk thongmai tharabani duk thongmai do loidringai da khoiramoro hoi ima Dayasu lai khuramba loiraduna thoklaklammi. Linthoishu machanupa thindoknabani haiduna ngairaga leirammi. ima lai khurumame Daya lai khuramba loiraba tungda mamagi manakta changsilaktuna mamabu amuk makhong sokna khoirammi. Daya numit asina ahanba school chatpa hauba khakki natte chathok amdai khudingi lining thau leimaren imoinu ima khorambagi hainabi asi mamana adumak takpi. Dayagi ima laitin yamna ningjaba yamna joton tawjaba mini. Machanupada adu tawba yade haina matam chuppada takpi. lao thenge isa dinga sidi uniform sepasiga onthokna paksare thamoi kaiba nupi yamna yawnarani Is wari di yae imasu
ꯑꯍꯜ ꯂꯃꯟꯗ ꯕꯦꯕꯥꯔ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯇꯥꯛꯄꯤ꯫ ꯗꯌꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯏꯟꯖꯗꯨꯅ ꯑꯗꯨꯃꯛ ꯉꯥꯛꯅ ꯆꯠꯆꯩ꯫ ꯅꯃꯥꯟꯅꯕ ꯍꯥꯟꯅ ꯀꯦꯊꯣꯂꯤꯛꯇ ꯇꯝꯃꯤꯟꯅꯔꯛꯄ ꯀꯅꯥ ꯀꯅꯥ ꯇꯝꯃꯤ ꯍꯥꯏꯒꯦ? 이만아바 ꯌꯥꯝ ꯇꯝꯗꯦꯗ ꯃꯣꯏ ꯑꯅꯝꯕꯅ ꯀꯣꯃꯦꯠꯇ ꯂꯣꯏ ꯇꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯛꯁꯇ꯭ꯔꯥꯗ ꯇꯝꯃꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯅꯦ ꯑꯅꯧꯕ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯨꯛ ꯁꯦꯝꯃꯛꯇꯣꯏꯅꯤ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ ꯑꯁꯤꯕ ꯁꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯗꯤ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯀꯥꯎꯅꯨ ꯅꯃꯥꯟꯅꯕ ꯇꯤꯟꯅꯕꯗ ꯆꯦꯛꯁꯤꯜꯂꯨꯀꯣ 이마 ꯑꯗꯨ 이샤 ꯂꯩꯔꯦꯗ ꯑꯩꯅ ꯐꯠꯇꯕꯁꯤꯡꯗꯣ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯌꯥꯗꯕꯅꯤ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯅꯣꯏꯒꯤ ꯇꯥꯡꯀꯛꯁꯦ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯁꯪꯒꯅꯁꯨ ꯌꯥꯝꯅ ꯄꯨꯕꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯅ ꯇꯤꯟꯅꯒꯗꯕꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯇꯧꯔꯒ ꯕꯁ ꯉꯥꯏꯐꯝꯗꯨ ꯐꯥꯎꯕ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ 이마 ꯑꯩꯒꯤ ꯕꯁ ꯅꯝꯕꯔ 3 ꯑꯁꯤꯗ ꯂꯥꯛꯑꯦ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯁꯁꯨ ꯂꯥꯛꯂꯦ꯫ ꯗꯌꯥꯁꯨ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯍꯦꯛ ꯐꯝꯊꯕꯒ ꯊꯣꯡꯅꯥꯎꯗꯒꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯃꯃꯥꯗ ꯕꯥꯏ ꯕꯥꯏꯗꯤ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯇꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯌꯥꯎꯕꯅꯤꯅ ꯏꯀꯥꯏꯕꯗꯒꯤ ꯍꯥꯏꯕ ꯇꯟꯗꯅ ꯌꯦꯡꯗꯃꯛ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯆꯥꯒꯤ ꯃꯤꯅꯣꯛꯇꯨꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯗꯨꯅ 이마나 하이바도 까우니 섹션 ꯀꯌꯥꯗ ꯇꯥꯗꯣꯏꯖꯥꯠꯅꯣ 이만아바 ꯀꯅꯥ ꯇꯥꯃꯤꯟꯅꯗꯣꯏꯖꯥꯠꯅꯣ ꯑꯁ ꯃꯥꯂꯦꯝ ꯑꯃꯗꯁꯨ ꯇꯥꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯅꯍꯥꯟꯗꯤ ꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯅꯤꯅꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯁ꯭ꯀꯨꯜꯁꯨ ꯌꯧꯔꯦ꯫ ꯕꯁꯇꯨ ꯄꯥꯔꯀꯤꯡꯗ ꯈꯥꯝꯂꯦ꯫ ꯗꯌꯥꯁꯨ ꯕꯁ ꯑꯗꯨꯗ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯒ ꯀꯅꯥꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯗꯌꯥ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯗꯌꯥꯅ ꯇꯣꯡꯂꯤꯕ ꯕꯁ ꯅꯝꯕꯔ 3ꯗꯨꯅ ꯈꯥꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯕꯁ ꯅꯝꯕꯔ 4ꯗꯒꯤꯁꯨ ꯁꯥꯇ꯭ꯔ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯕꯁꯨ ꯄꯦꯟꯕ ꯅꯥꯏꯔꯔꯣꯏꯗꯕꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯃꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯔꯤꯅꯣꯍꯦ ꯑꯥꯏ ꯑꯁꯨꯒꯨꯝꯕ ꯁꯤꯗꯦ ꯂꯥꯏ ꯃꯆꯥꯗꯒꯤ ꯍꯦꯜꯂꯤꯅꯦ ꯑꯁ ꯑꯁꯤꯒ ꯀꯣꯏꯔꯒ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯗꯤꯕ ꯏꯃꯥꯗꯤ ꯍꯔꯥꯎ ꯂꯣꯏꯔꯅꯤ꯫ ꯗꯌꯥ ꯁꯣꯔ ꯍꯣꯜꯂꯝꯕ ꯐꯥꯎꯕ ꯆꯞ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯇꯤ ꯃꯤꯍꯨꯟꯗꯨꯁꯨ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯗꯌꯥ ꯁꯦꯛꯁꯟ ꯀꯌꯥꯗ ꯇꯥꯏ ꯀꯩꯗꯧꯏ ꯍꯥꯏꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯏꯅꯔꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜꯗꯅꯤ ꯍꯥꯏꯕꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯏꯗꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯀꯩ ꯁ꯭ꯀꯨꯜꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯛꯄꯖꯥꯠꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯒꯕ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯨꯄꯥꯗꯪꯗꯤ ꯀꯣꯏꯅꯕ ꯂꯩꯕꯤꯔꯝꯗꯕꯤ꯫ ꯗꯌꯥ ꯑꯁꯨꯝ ꯏꯅꯗꯨꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯌꯧꯔꯦ꯫ ꯗꯌꯥ ꯚꯥꯞ ꯑꯣꯏꯗꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯏꯅꯔꯨꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯗꯤ ꯁꯦꯛꯁꯟ ꯀꯌꯥꯗ ꯇꯥꯏ ꯐꯥꯎꯕ ꯌꯦꯡꯗꯕꯤꯗ ꯑꯗꯨꯝ ꯇꯔꯪ ꯑꯃꯗ ꯏꯅꯔꯒ ꯂꯩꯔꯝꯂꯦ꯫ ꯑꯌꯥ ꯑꯩꯒꯤ ꯁꯦꯛꯁꯟ ꯀꯥꯏꯗ ꯂꯩꯕꯅꯣ ꯀꯩꯝ ꯌꯦꯡꯉꯛꯇ꯭ꯔꯦ ꯅꯣꯇꯤꯁ ꯕꯣꯔꯗꯇꯨꯅ ꯀꯥꯏꯗꯧ ꯂꯩꯈ꯭ꯔꯦ꯫ ꯗꯌꯥ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯈꯪꯗ꯭ꯔꯕꯁꯨ ꯁꯦꯛꯁꯟ Cꯗ ꯇꯥꯔꯦ ꯈꯪꯕꯗꯒꯤ ꯁꯦꯛꯁꯟ Cꯗ ꯇꯥꯕꯤꯔꯝꯕꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯄꯗ ꯅꯣꯇꯤꯁ ꯕꯣꯔꯗ ꯇꯝꯅ ꯌꯧꯔꯛꯂꯦ꯫ Oh my god! 시디 소이드레다나. Love is even more magical haiduni. Dayasu nupiduna tariba section aduda tarammi. Daya classroom tamna prap chansilai. Chansilakpada nanthuge fautawi. Classmate atay singduna magi mataudu uraga noksilai. Daya ikai boy lakboy tumin lairikana duda nakandagi malim ganbana. Daya! Oi! Sida lao! Sida! Malem nganba Dayaga piklingay tinarakpada natana Catholic ta class 10 fawba taminarai. Malem nganba paisa yamna paiba imungi machani. Larikti kaya thawai yaude, mangaw yamna thi. Nupi su pangkoy da koy. Nupi koy na bahot na ringay dani, mana larikta sorry sisu. Daya, malem nganba na family ba bench tu tamna, prap changlak tu na. Malem ibungo,
ꯑꯩꯗꯤ ꯍꯧꯕꯒ ꯐꯖꯔꯦꯍꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯃꯨꯗꯣꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯁꯛꯇꯨꯒ ꯅꯪ ꯉꯁꯥꯏꯗꯩ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯄꯒ ꯀꯧꯏꯅꯦ ꯑꯩꯗꯤ ꯅꯪꯅ ꯅꯨꯄꯤ ꯇꯥꯟꯅꯔꯤꯉꯩꯗ ꯇꯥꯗ꯭ꯔꯒ ꯀꯥꯏꯗꯤ ꯅꯨꯄꯤꯅꯣꯍꯦ ꯅꯨꯄꯤ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤ ꯗꯤꯛꯁꯅꯥꯔꯤꯗ ꯌꯥꯎꯗꯦꯀꯣ ꯑꯣꯌꯥ ꯌꯥꯔꯦ ꯂꯣꯏ ꯈꯪꯖꯔꯦ ꯂꯥꯁ ꯁꯦꯀꯦꯟ ꯕꯦꯟꯁꯇ ꯐꯝꯃꯤꯕ ꯊꯣꯡꯅꯥꯎ ꯃꯌꯥꯒꯤꯁꯤ ꯅꯠꯇ꯭ꯔꯣ ꯑꯦ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯅꯪ ꯑꯩ ꯇꯤꯟꯅꯔꯛꯂꯤꯁꯤꯕꯨ ꯉꯁꯤ ꯉꯔꯥꯡꯗ꯭ꯔꯅꯦ ꯅꯪꯉꯣꯟ ꯐꯖꯅ ꯈꯪꯕꯖꯥꯠꯅꯦ ꯑꯩꯅ ꯖꯒꯠ ꯄꯨꯝꯕꯒꯤ ꯇꯨꯏꯁꯟꯗꯤ ꯆꯠꯄꯅꯦ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗꯩꯗ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯀꯥꯏꯗ ꯂꯩꯊꯍꯧꯔꯤꯖꯥꯠꯅꯣ ꯌꯥꯔꯦ ꯁꯅꯥ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯀꯣꯏꯔꯤꯕ ꯀꯤꯕꯨ ꯀꯤꯅꯦ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯜꯂꯗꯤ ꯁꯥꯒꯩ ꯑꯃꯕꯨ ꯁꯦꯝ ꯌꯥꯔꯅꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯋꯥꯔꯤꯗꯨ ꯁꯥꯖꯩ ꯍꯥꯏꯕꯅꯨ ꯃꯉꯥꯏ ꯗꯌꯥꯒꯤ ꯃꯃꯤꯠꯇꯤ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗꯨꯗ ꯏꯇꯠ ꯇꯠꯇꯅ ꯂꯣꯟꯅ ꯑꯗꯨꯃꯛ ꯌꯦꯡꯖꯩ ꯍꯣꯏ ꯌꯥꯝ ꯌꯦꯡꯉꯨꯔꯅꯨ ꯌꯥꯝ ꯃꯀꯥ ꯐꯣꯡꯉꯥꯅꯨꯀꯣ ꯁ꯭ꯋꯥꯏꯗ ꯍꯣꯔꯦꯟ ꯑꯣꯖꯥꯅ ꯔꯣꯜ ꯀꯧꯕꯗ ꯃꯨꯟꯅ ꯑꯗꯨꯝ ꯇꯥꯍꯧ ꯃꯃꯤꯡꯗꯣ ꯈꯪꯅꯕ ꯆꯨꯝꯃꯤꯅꯦ ꯑꯁ ꯅꯪꯁꯤ ꯂꯥꯏꯔꯤꯛꯇ ꯁꯣꯏꯖꯕꯩ ꯋꯥꯅꯦ ꯀꯣꯛꯇꯤ ꯍꯥꯏꯐꯦꯠ ꯂꯤꯡꯕꯖꯥꯠꯅꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯗꯤ ꯅꯌꯥꯝꯕꯁꯦ ꯂꯞ ꯒꯨꯔꯨꯅ ꯁꯦꯒꯥ ꯀꯥꯏꯒꯩ ꯈꯪꯅꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗ ꯅꯨꯄꯤ ꯐꯪꯗꯕꯁꯤꯡꯗꯗꯤꯅꯦ ꯑꯩꯁꯦ ꯌꯥꯝ ꯚꯦꯂꯨ ꯂꯩꯅ ꯂꯧꯈ꯭ꯔꯖꯥꯠꯅꯤ VIP ꯅꯦ ꯈꯪꯉꯕ ꯈꯜꯂꯣꯗꯅ ꯇꯔꯦꯠ ꯀ꯭ꯔꯨꯞ ꯍꯥꯏꯁꯦ ꯅꯌꯥꯝꯕꯒꯤ ꯗꯤꯃꯥꯟꯗꯣ ꯌꯥꯔꯦ ꯁꯅꯥ ꯇꯣꯛꯄꯤꯔꯣ ꯇꯩꯕꯤꯔꯨꯅꯨ ꯃꯣꯂꯣꯝꯗꯣ ꯗꯌꯥ ꯃꯥꯂꯦꯝ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥꯁꯨ ꯆꯪꯂꯛꯂꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯂꯦꯞꯈꯠꯇꯨꯅ ꯑꯣꯖꯥ ꯑꯗꯨꯕꯨ ꯋꯤꯁ ꯇꯧꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯜ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯡ ꯑꯣꯏꯅꯗꯤ ꯀꯧꯔꯛꯇ꯭ꯔꯦ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤꯕꯗ ꯍꯥꯞꯈꯤꯕ ꯑꯦꯗꯃꯤꯁꯟ ID ꯑꯣꯏꯅ ꯀꯧꯔꯛꯂꯝꯃꯤ ꯗꯌꯥ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯒ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕꯅ ꯂꯣꯏꯔꯦ ꯀꯔꯤ ꯑꯣꯖꯥꯅꯣ ꯁꯤꯕꯣ ꯔꯣꯜ ꯑꯍꯥꯟꯕ ꯀꯧꯕꯗꯨꯕꯨ ꯃꯤꯡꯒ ꯌꯥꯎꯔꯛꯇꯦꯅꯦ ꯃꯀꯣꯏ ꯏꯆꯥꯎ ꯆꯥꯎꯗꯅ ꯍꯣꯏ ꯇꯞꯅ ꯉꯥꯡ ꯐꯖꯅꯤ ꯇꯥꯈ꯭ꯔꯅꯤ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯅ ꯁꯨꯝ ꯂꯥꯡꯉꯤꯅꯦꯕꯨ ꯑꯩꯗꯤ ꯆꯩ ꯆꯥꯕ ꯉꯝꯈꯤꯔꯣꯏꯀꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯩꯗ ꯇꯥꯔꯣꯏ ꯀꯩꯁꯨ ꯗꯌꯥ ꯁꯣꯝꯗ ꯃꯥꯂꯦꯝ ꯉꯥꯟꯕꯗ ꯅꯤꯡꯉꯝꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯉꯩꯗ ꯑꯣꯖꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯥꯟꯅ ꯇꯧꯁꯤꯀꯣ ꯃꯥꯏ ꯗꯤꯌꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯗꯌꯥ ꯁꯤ ꯇꯥꯕꯗꯒꯤ ꯑꯁ ꯅꯩꯔꯦꯍꯦ ꯃꯃꯤꯡꯗꯪ ꯅꯠꯇꯕꯤ ꯂꯩꯐꯝꯕ ꯌꯥꯎꯅ ꯈꯪꯍꯜꯂꯛꯄꯩ ꯋꯥꯅꯤ ꯁꯤꯗ ꯃꯥꯂꯦꯝ ꯑꯩ ꯑꯇꯩ ꯁꯕꯖꯦꯛ ꯂꯣꯏ ꯐꯦꯜ ꯑꯣꯏꯔꯁꯨ ꯁꯥꯔꯒꯤ ꯁꯕꯖꯦꯛꯁꯤꯃꯗꯤ ꯑꯦꯅꯤꯃꯦꯟ ꯁꯤꯖꯤꯟꯅꯔꯒ ꯄꯥꯁ ꯇꯧꯅꯤꯍꯦ ꯑꯩ ꯁꯥꯔꯒꯤ ꯇꯧꯕꯤꯃꯟ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯏꯁ ꯋꯥꯔꯤꯒꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯦꯅꯦ ꯑꯣꯖꯥ ꯑꯗꯨꯅ ꯑꯍꯥꯟꯕ ꯏꯟꯇ꯭ꯔꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯏꯟꯇ꯭ꯔꯣ ꯇꯧꯅꯔꯛꯏ ꯁꯣꯝꯗꯅ ꯗꯌꯥ ꯁꯣꯔ ꯍꯣꯟꯅꯤ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯗꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯔꯟ ꯌꯧꯔꯛꯄ ꯉꯥꯏꯔꯤ ꯋꯥ ꯉꯥꯡꯁꯤꯜꯂꯛꯄꯗ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯀꯅꯤ ꯈꯟꯕꯗꯒꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯀꯧꯕꯒ ꯈꯨꯝꯈꯤꯗ꯭ꯔꯦ ꯃꯈꯨꯠꯇꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯁꯠ ꯁꯥꯏꯟ ꯇꯧꯏ ꯍꯣꯏ ꯌꯧꯔꯛꯇꯣꯔꯦ ꯑꯁ ꯇꯨꯃꯤꯟ ꯂꯩꯕ ꯉꯥꯛꯇꯪ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯏꯟꯇ꯭ꯔꯣ ꯇꯧꯅꯔꯛꯂꯕ ꯇꯨꯡꯗ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯨꯗ ꯁꯝꯒ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ ꯍꯥꯏꯐꯦꯠꯀꯁꯨ ꯃꯣꯃꯣꯟ ꯇꯧꯖꯩ ꯑꯗꯨꯒ